India ki loan manga classical language status Pikhibada Manipuri loan Yaoraktabasi center na Manipur Thouoidaba amadi lumna loudabagini haina hannagi Chief Minister Okram Ibobi na pendaba phongdorakli. AICC ki secretary su oiriba Manipur ki co-in-charge Christopher Tilak, MPCC ki president K Megasandra, AICC ki CWC ki member Gai Kangam, MPCC ki hannagi president N Loken amadi MPCC ki maru oiba thomi kayana saru yaduna Imphal ki Congress babanda pangthokiba paugi mifam amada wafam asi phongdokladuna Okram Ibobi na hai ngarang phamkiba Union Cabinet mifamna Marathi, Pali, Prakrit, Assamese amadi Bengali loan asi classical language status pinaba waref lawkiba asi taramna oi. Adubu loan sing asigi marakta Manipuri loan yaoraktaba sinungaite. Manipuri loan asi India ki classical language ta yaurakani haina yamna chauna thajanarambane. Manipuri loan asi classical language ta chanbagi maru oiba criteria sing suna yaurabra haina khalle. Amaromda Manipuri loan asi classical language ta chalhannaba Rajya Sabha ki member Ningthosana Chaubalai sembana parliament ta thamkibaga loinana loan asi classical language ta chalhannaba kana honaribane. Manipuri loan asi masagi top topa mayek lairibane. Manipuri loan ki mayek asi chahi lising ahumrom helaba amasu oi. Asuk thak wanglaba loan asi center na nathaiduna thamlim divasi pende. India ki atopa loan manga classical language status Pikhibada Manipuri loan yaoraktaba asi center na Manipur bu lumna loudabagini haina mahangna makha taki. Manipur की क्राइसिस से हाना क्रमाई तौरगा शॉर्ट तौरगा शांति हंजलनबा पीस रेस्टोर तौननबा होना बिरकद्रा न खल्लगा अखोई शिशु क्लासिक लैंग्वेज द यहन बिबसे शिशु अखोई सिदा शांति लैत्री या हिरोय हाइबदि नति अदु तौबि याय अछु क्राइटेरिया दु फुलफिल तौरमगदि तौहि तौतु हाइदुदि कॉम्पिटेंट अथॉरिटी ना सेंगदोक पिब तायबा ओनोय मणिपुरी सिदि या हिरोय सिदि criteria fulfill tawdri hairagana moina madu praja singda convince on bit tai do koina akoi as a layman akoina thajajabadadi atai yauriba language do yes akoi ga yulon kerona ba assam ge assamese yaugiba bengali yaugiba extremely happy akoi nungai ba moi gi yorkudo moi yaubuda akoi ju yahon bi ba yaina haibise koi kanna asa tawjabani adu yarok khidabase Manipur की प्रजा सिंहदा आई मसी मणिपुर से मणिपुर की प्रजा सिंह मरुइना मणिपुरी लोन से मसी कया लुमना लौदबा अदुगा समझन्ना हारगति मणिपुर से कया थौइबिदबा ओइना लौबिब्रा हाइबसी आई वाफम खरसी आई timing di sar bai sam da be adu moina decision ji lawra amina akoi di haibam thokpa democratic country amada moina lawriba decision che yes welcome tawi adu akoi sisu adum khana bi ba yaina haibase masi akoi maru ba opposition nama oina akoi question tawri bane ba masi ba